ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯏꯃꯥ ꯀꯔꯤ ꯑꯩꯌꯥ ꯑꯣ ꯆꯦꯅꯦꯜ ꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯎꯁꯤꯒ ꯑꯩꯈꯣꯏ ꯃꯥꯎꯁꯤꯒ ꯅꯠꯇꯦ ꯑꯩ ꯀꯔꯤ ꯇꯧꯒꯦꯗ ꯀꯔꯤ ꯆꯦꯡꯉꯤꯅꯦ ꯅꯪ ꯖꯤꯡꯅꯔ ꯅꯆꯦ ꯉꯥꯡꯉꯂꯣ ꯂꯨꯕꯅꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯖꯦꯟ ꯃꯐꯩ ꯇꯥꯎꯗꯣꯔꯤ ꯇꯧꯔꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯗꯦꯗ ꯁꯣꯗꯥꯒ ꯍꯥꯞꯇꯣꯏ ꯍꯥꯞꯄꯤꯗ ꯊꯨꯝ ꯀꯖꯥꯝ ꯍꯥꯞꯄ ꯅꯍꯥꯟ ꯌꯥꯍꯧꯗ꯭ꯔꯕꯅꯤ ꯗꯣꯁꯇ ꯗꯤꯁꯇꯦꯀꯥ ꯅꯠꯇ꯭ꯔ ꯃꯥ ꯑꯩ ꯉꯥꯎꯔꯦ ꯀꯩꯅꯣ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒ ꯁꯤꯁꯦ ꯎ ꯍꯧꯖꯤꯛꯁꯦ ꯆꯥꯝꯃꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯁꯤꯅ ꯊꯣꯡꯒꯦ ꯌꯥꯝꯒꯅꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔ ꯊꯝꯒꯅꯤ ꯍꯥꯏꯕ ꯃꯃꯥ ꯍꯥ ꯑꯣ ꯑꯣ ꯃꯈꯨꯝ ꯈꯔꯗꯤ ꯌꯥꯔꯒ ꯃꯈꯥꯁꯤꯗ ꯈꯤꯇꯪꯗꯤ ꯀꯥꯁꯟ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯁꯨꯝ ꯇꯧꯁꯜꯂꯦ ꯍꯥꯏꯗꯤ ꯃꯈꯥꯒꯤ ꯀꯩꯅꯣꯁꯦ ꯄꯦꯟꯁꯦ ꯀꯩꯅꯣ ꯇꯧꯋꯤꯅ ꯃꯁꯥꯂꯥ ꯊꯥꯛꯄꯗꯣ ꯑꯗꯨꯗꯨꯅꯅꯦꯕ ꯁꯤ ꯀꯩꯒꯤꯅꯣ ꯁꯤ ꯈꯣꯛꯀꯟꯗꯩꯁꯦ ꯂꯧꯔꯤꯁꯦ ꯈꯣꯛꯇ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯗ꯭ꯔꯗꯤ ꯈꯣꯛꯄ ꯌꯥꯗ꯭ꯔꯣ ꯈꯨꯗꯤꯡꯁꯨ ꯀꯛꯇꯣꯔꯤꯅꯤ ꯌꯥꯔꯕꯣ ꯊꯝꯃꯤ ꯁꯣꯝꯗ ꯀꯥꯞꯄꯨ ꯂꯥꯎ ꯅꯪ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯑꯩ ꯊꯥꯡꯗꯅꯤ ꯃꯨꯟꯗ꯭ꯔꯤ ꯃꯥꯜꯂꯦ ꯈꯣꯛꯄ ꯃꯨꯜꯂꯦꯍꯦ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯄ ꯌꯥꯏ ꯈꯪꯗꯦ ꯑꯩ ꯏꯅꯥꯎꯄꯤꯗ ꯈꯪꯗꯦ ꯃꯥꯅꯤꯅꯦ ꯑꯩꯒꯤ ꯖꯦꯟꯒꯤ ꯏꯅꯥꯎꯄꯤ ꯍꯥꯎꯕꯅꯦ ꯁꯨꯗ꯭ꯔꯣ ꯁꯤꯡ ꯍꯥꯞꯄꯕ ꯁꯅꯥ ꯇꯧꯒꯦ ꯑꯩꯅ ꯏꯇꯩꯃ ꯅꯍꯥꯟ ꯇꯧꯕꯗꯣ ꯊꯥꯎ ꯈꯔ ꯍꯥꯞꯄꯒꯀꯣ ꯑꯩꯈꯣꯏ ꯃꯤ ꯑꯍꯨꯝ ꯈꯛꯇ ꯑꯣꯏꯕꯅꯤꯅ ꯆꯤꯅꯤ ꯆꯥꯝꯁꯨ ꯆꯥꯗꯕꯅꯤꯅ ꯁꯤꯁꯦ ꯌꯥꯝꯁꯨ ꯂꯧꯁꯜꯂꯛꯑꯦ ꯑꯗꯨꯗꯨꯅ ꯁꯤ ꯉꯧꯊꯣꯛꯑꯒ ꯊꯝꯃꯅꯤ ꯑꯗꯩ ꯂꯥꯛꯑꯒ ꯐꯖꯅ ꯉꯧꯔꯒ ꯃꯥ ꯂꯣꯏꯔꯕꯣ
시시시. này hai bên là như nào thử các bạn làm hạt cho mình Wow. Pero mình cái này thì em có tàu ngồi chưa rồi phải đấy là tàu ngồi chưa rồi cái này ra mấy tuổi này thì ngồi vào cái ngồi vào cái gì vậy qua cái miếng không Hello guys. ꯑꯩꯒꯤ ꯑꯅꯧꯕ YouTube ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯃꯨꯛꯕꯥꯡꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯌꯦꯟ ꯃꯐꯩ ꯑꯇꯥꯎꯕ ꯂꯩꯔꯦ ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦ ꯑꯗꯨꯅ ꯌꯦꯟ ꯁꯨꯞ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯃꯣꯏ ꯀꯂꯦꯖꯥ ꯑꯃꯦꯠꯄꯤꯗꯣ ꯂꯩꯔꯦ ꯃꯥꯗꯤ ꯆꯥꯔꯔꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯖꯔꯒꯦ ꯑꯩ ꯃꯨꯛꯕꯥꯡ ꯍꯥꯟꯅ ꯍꯧꯔꯦ ꯚꯤꯗꯤꯑꯣ ꯆꯥ anh thôi hầu hầu như này cứ đấy sao hầu được khi nào thùng một sao chưa chuẩn bị nào hao mình thì nó sẽ như là thùng bận ra cho thử hai bạn sao ra cho chị bộ sao chị bộ ra chị 얘는 앞에 이제 집 나게 됐어 하우야 하우가? Cô giảm rau 이거 별로 있니? 뭐 근데 빨라 못 떠도 몇 동 많이 스프링 어니언 hao 이거 자기는 대신 mình 맞아 hao 좀 먹어 hao 마 동만 때문에 말이 짠해 동이 짠인데 잠깐만요
ก็เลยได้เม็ดปะ เฮ้ยชิงให้ชิมเบล่าเนี่ยbig bite how à Nó đều được rồi. thu nè how ạ không có chảy. chắc thì đã làm ơn thôi Này, tham gia. cái nó thằng ấy sao 마 디자인 자자자분이니까 이거 디자인봐 또 마시에도 담글라 수동 레몬 메뉴 할때 자토 그래로네 아이 난난 Đi làm nào thôi đi. Câu thua thằng nhớ thằng câu thua này. 엄마 Ado may naman kayo yung saba loire. Ado video se mga biragadi like, share and subscribe to baka wirang ano. Ado notification gi bell icon do so on to baka wino. Ado matang video da oy na pangngerasi. Azikiti bye bye.